Myanmar gi Tamu da houkhiba July gi tang mangada Moreh da gi Tamil ani nongmeina kaptuna hatkhiba thoudok adugi mayokta Moreh da thokhiba erang adu houjik normal oire maram asina Moreh da Tengnoupal District Administration na Section 144 gi makhada thamkhiba athingbashing adu khudaktagi louthokle hairi. Moreh gi Civil Society Organization luchingbashinga joint meeting ama pangthokpaga loinana Moreh da law amasung order gi fibam mahusagi fibam da hanjilakpadagi Tengnoupal District Magistrate Manuam Chingna ngasi hiram asigi matangda order ama thoktuna CRPC 144 asi louthokibani hairi.